Kangla paudagi maroiba pau khara lokhajarga miyamda khulol tamjage Shishipurgi thaudokta chenaba lengaki official tare suspend tawkhre Manipur lengaki joint secretary home na thokpa chiro amana haribadi haukiba tha asigi taraga manga da thokaningdaba thaudo amada Churchampurgi DC amasung SP office complex Miyoi chani pandagi lisingomna mai thakiba amadi DC complex sa khamdana thamba bus amasung truck taraga nithoi ama ata thonkiba amadi relief material photo pusin tawba gari ani yaukiba lonina nomitugi thaudo aduda lengaki tonga official imphaldagi kamunji tareki manungda Shishipurdagi officer ama yaung thabaktagi suspend tawre haina joint secretary hongi chero asina hari chero asina makha taraduna kuki community gi apex body ama oiriba ITLF na tonga ba numitta thokpa press release Shishipurgi DC na lanchenarakpa singi chana thaknaba watanaba tawribabu relief material gi chengchak phangdre haibu wafam kaya thengnare DC Churchampur asi displaced persons singi chana thaknaba watanaba honariba lengaki officer ni state lengang na Manipur da thokriba irang asi loisinaba kana honari Churchampur da lariba miyamna district administration na mateng pangbiu hairi UCM gi office mai tharambagi matangda CSO taraga tarukna apunba mifam pangthokre ngara kai sampata laiba IPSA gi office lampheda laiba UCM gi office mai natumna sakibagi matangda CSO taraga taruk ki apunba mifam ama ice ibotombi khumman mayai tangba laugna pangthokre mifam aduna khana nainaraba matungda tonga ba warip ahumsu laukre haina CSO taraga taruk UCM IPSA akomlo padam ipak siko loyalu KSA Kanglepa Calendar Board Kangla Maikil CLK Axel Stroking Women's Association Thongak Lairembi Masaiko Sengat Sagot Nupilu Amadi ERDO Gilusingba Singna Puna Sayi Tawduna Thadoropa Chero Amana Hari Chero Alduna Makha Taribadi Ahamba Warepta Tha Asigi Kungamathoi gi Ahingda Lampheda Laiba UCM gi office Sakhangdaba Khulai Matik Chana Paiba Singna Koiselaga Gate Namkhaiduna Changlak office Tugaiba Laibak ki lan oiba yamna maru oiba document kaya mai thakiba office ke laptop desktop TV gas cylinder na singba thamba mangkhiba office anaba miyamna panglapa yamlaba senpham mangkhiba amasung aroibada office mai natumna thakibagi matangda nungaitaba amasung yamna kana yaningdaba phongdopagi warip laukhi anisuba waripta UCM asi Manipur apunbagi saktam amasung territorial integrity ngaknaba ing ising aniga sumna amada semdina ngasi fawa lebaki thabak thorom kaya pangthokten lakpa Manipur gi apex body amani lonena UCM gi office kokome gi temporary office odin labak ki hojik thokliba irangbo state amadi center lengang na utubuda losinaba honariba lupni makhoi gi so office thamba chechang amasu maru eba potlam kaya mangkhre amasu maina chakpada yaukre sakhangdaba singna mai thaki phasi lebak ki oinan saungna mangjaba asi yaningdaba phongdopagi warep silauki Aroiba warepta Manipur amasung miyamgi oina lariba UCM office ki thabak thoramda yaningdaba amasung pamdaba kaya lairabasu hakthengnana unaraga wari sanabiyu matung tabada asigumba khunai oiba manghan ta ambagi pamdaba thaudok tawbidanaba appeal tawri Assembly mifam sida kuki maintenance singa tawnaribasu lauthoknaba warip laugadabani mema handakta chingarin tespurda laiba manga suba IRB postagi nomai laukibagi thaudokta Chenabani haba miyoi taruk fajinkraba riman laukibasing adu tha asigi kunganifanda potoktuna hearing chathagadoriba asida makhoibu tekta kadina thadokadabani haina Khoraman Ima Kaital Zone Coordinating Committee for Peace ki co-convener Ibeyamana phongdokre ngasi Manipur Press Club pangthokiba paugi mifam amada mahakna hai nomai asigi hearing asida fajinkhibasing asi condition yaugana makhoida karigumba ek amata pandana makhoibu kona thadokadabani loinina numit asigi ayuk Pung taradagi mahapu thadoktriba faba cherap kot mamangda fajinkiba imung manungi miyosing amadi coordinating committee asigi imasingna punna phaminasi haiki pamisinga unaba aduda saruk yakiba convener MM mana hai kuki singna tawnariba su asi makhatana satnaba yadaba laukthokpiro makhoiga su tawnabagi atra leitre su tawnabagi value leitre ngasi maktangdu leitaba phibam amada leitabaga loinana mama oibi kayana ahing yarektuna sufam nofam leitaba paisa tampham leitaba leiriba sing asi documentation singna thoanbani aduna handaki assembly mifam asida su asi lauthokpa yanaba akanba warip laubiyu masida lengang tabidaba tarabadi June 19 dagi hena kanba khongjang lakani Kennedy gi hakchang laukre tha asigi kungahumdagi numidangda DM college campus da leiba mahairoi loop amagi office sakhangdaba singna plan tawduna thamlama bom amak pokhai khibagi thodokta leikhidraba
Mahiroi Oinam Kennedy chahi 24 apopa ingocha opopida leibagi hakchang asi rims moktagi JSC gi imung manunggi miyoisingna loksinkhre. Kennedy gi thawai yautraba hakchang mahiroi loop asigi office puraklaba matung ikai khumnaba ulaba matung amuk han masagi poknafam lamdam opopida aroiba mathau mangam pangthokre hairi. Sugunugi arambai tingolda mateng pangkhre. Sichem Forum Peace Committee amasung chakhoi khongthang loop singjamai chingam khagi apunba thawmi singna ngasi sugunugi arambai tingol unit 47 da sana thaknaba polam sing mateng pangkhre. Committee amasung chakhoi tharang loop singjamai anina jingkhong jingya da palngak liba maitai singda lepa leitina mateng panglapagi manung chana ngasi ge tengpang adu pangkhibani. Handa kuki metan singna sugunuda numitaruk nichupna afaba makhalgi kholai sijinaduna bom amasung nomai kapselakpada maduda ngakthokliba maitai khul ngakpasingdasu loop ani asigi thawmi singna lanfamda changduna angamba mateng pangkhibani hairi. Myanmar amasung Bangladeshki Manipur changsilakpa kuki singna chathang puthangna ningthou oibagi chatnabi muthakadabani MMTU. Myanmar amasung Bangladeshki mitok waina changsilakpa kuki zo singna hauji Manipurgi singi lamsingda chatnariba hereditary ki chathang puthangna ningthou oibagi chatnabi chieftaincy asi khudaktagi mapumphana muthakadabani. Chanabi Manipurgi singi lamdam chingbu Myanmar amasung Bangladeshki hajilapa mitop singi hitafam oiduna semgatuna leiri. Malemgi mafam amatada chatnadraba democracy mayokta yamna dictatorial oiba nungi yuki chatnabi ama ngasi phawba chatnaduna leiba asi khwaidagi leibak thibani haina maitai mitai traffic union gi secretary administration mutum churamani maitai na thadorakpa chero amana hairi. Chero asina makha taribadi kuki zo chingi championship ki chatnabi asina kanagumba kuki zo sing ningthou amagi machanupa manga natraka taruk popat natraga hena popak tarabasu machanupa khudimak saulaga yum puraklaba matamda atopa khul amamam sengatchaduna ningthou amamam oigadabani haiba asini. Asigumba chatnabi asi ngasi phawba chatnaduna leiba maramna chingi lamdam apunbada yelhauminattaba mitop miyancha kayagi khongdafam sengatuna mitopki ichau ama thokanduna leiri. Masina mitop singi laibak sagai nijamgi yamlaba lalaup sing sengatuna nakor terrorism gi sathiba saktam ama lawrakli laiba asibu malemgi nakor terrorism gi map ta yohalakli. Asigumba thawong asi India na China theknabagi geopolitics ta phongna saukatuna lakli. Chieftainship ki chatnabi asi Manipur da khundariba naga kanglung singda leite aduga ariba kuki sing hairiba kom cheru koreng anaso the purum aimol na chingbasu leite. Chanaba asi Myanmar da 1994 da muthatkre. Mizoram amasung Assam da 1983 da muthatkre. Lonina Tripura da chieftainship ki panchayat raj system onthokre. Manipur the Hill Areas Committee 1994 ta chieftainship ki chatnabi asi muthatnaba warep lawi. Makha tarapada chahi asimaki January 10 da Manipur Assembly na mapumphana muthatnaba warep lawkhre. Lonina India ki president ek asibu mapumphana muthale haduna 1973 ki June 19 da SNP khre hari. Paumi phurambagi thawong amzu amasung EGM na yaningdaba phongdorakli. MSTV ki Imphal Paumi Kumar Ningthobam masakhangdaba khulai paiba miyoising tamthina phurambagi thawongbu amju amasung EGM gi secretary ani puna thadorpa cherolda akanba mawangda yaningdaba phongdorakli. Masagi chahi 38 suraba huika mayai leikaidagi haujingna wangkhaida asamba yumda leiba Kumar Ningthobam tha asigi 19 amadi 23 ki lonaba nungyai aduwaida masakhangdaba nomai paiba miyoisingna masagi ka wangkhaidagi phuraga faraga pukhibani. Paumi singna koithi thiraba matungda GM University campus manungda leiba mahidoi loop amagi office manungda tamthina phubadagi chapa phawba ngamdana fibamda CSO amagi miyoi anina thinarakibani. Kumarna leiriba ka adusu mai tharambadagi lawba yadana sakhi. Ka aduda Kumarga loinana mahiroi ani punna leibani. Adubu mahiroi ani adudi examination leibadagi thodok thokpa matamda yum aduda leite. Mai sakpa aduda Kumargi thagi salary laptop camera mahiroi ani adugi maru aiba chechang lairik amadi atai leiba polam punamak yaukre. Wangkhaigi yum aduda mai chapagi pau tabadagi paumi kanggu ama pau lawba changlubada asamba yum adugi ka amada Kumar kaubo paumi amasu leibani haina anakpada lairamba miyoi kharana pautambadagi paumi kanggu aduna Kumargi mobile number da call tawduna khongulliki adubu pakhom amata phangkide laibak phawbadagi paumi kanggu aduna GM campus da leiba mahiroi loop amagi office da changlubada CSO amagi miyoi ani thoralga manungda paumi ama leibani pukro hairakpada yenglubada Kumar oirambani.
ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:30 ꯇꯥꯕꯗ ꯄꯥꯎꯃꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯁꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯩꯐꯝ ꯇꯥꯅ ꯐꯨꯔꯕ ꯀꯨꯃꯥꯔꯕꯨ ꯔꯥꯖꯅꯤꯇꯤ ꯁꯤꯇꯤꯗ ꯄꯨꯈꯠꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯊꯧ ꯇꯧꯔꯤꯕ ꯄꯥꯎꯃꯤ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯖꯥꯔꯠꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯝꯖꯣ ꯑꯃꯗꯤ ꯏꯖꯦꯑꯦꯝꯅ ꯌꯥꯅꯤꯡꯗꯕꯒꯤ ꯆꯦꯔꯣꯜ ꯑꯃ ꯐꯣꯡꯗꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯀꯨꯃꯥꯔ ꯐꯨꯔꯛꯄ ꯑꯁꯤꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯖꯥꯔꯠꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯇꯉꯥꯏꯐꯗ꯭ꯔꯕꯗꯤ ꯆꯦꯟꯅꯔꯤꯕ ꯁꯤꯏꯑꯣꯁꯤꯡ ꯑꯃꯗꯤ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯐꯤꯔꯦꯞ ꯐꯥꯎꯕ ꯂꯧꯔꯛꯄ ꯌꯥꯏ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯂꯤ꯫